ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯚꯥꯏꯀꯤꯡꯒꯤ एपिसोड 64 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोडꯇꯒꯤ ꯈꯪꯈ꯭ꯔꯦ आइवरना मखोगी तांत्रिक अदुबु मागी मरमदा फत्तबा फोन हाइदुना मतम कुइनदगी केटिकट की मियामना व्यवहार तौदुना थमकलिबा तांत्रिक असिबु मखुतमंगना हातोख्रबनी अदुगा एपिसोड अदुसु सिन अदुदा लोइसनखिबनी मदुगी मखा एपिसोड 64 असिगी अहान सिन असिदा मसिदगी सुम हौरे हौजी आइवरगी मियोय खरना तांत्रिक की असिबा हक्चांग असिबु फीना योमजनदुना मफमसिदगी पुथोखरे अदुबु मफमसिदा ई खरा चाइदुनादि लेहौरी मसिदगी सिनसे होंखिदुना आइबर अमदी माकी लानमी खरा सिना उमंग अमदा तांत्रिक की असिबा हक्चांग सिबु पुदुना लागली मकोयना हौजिक तौरिबसि केटेकट की मी अयाम ताहनदबिदा मकोय खरना मानदुना तांत्रिक की असिबा हक्चांग सिबु मांगन खिनबो होनरिबनी मसिगी सिन असिसु तांत्रिकना सिरमदायदा उखिबा सिन अदुमंगनी हौजिक तांत्रिक की असिबा हक्चांग सिबु मई थादो थमलबा कोम अमदा लंगथादुना मईना तुमना थादोखरे मतम कुइनदगी केटेकट लैजरकलबा निंथौ मरोन मरोन कयाना मंगोंदा व्यवहार उलमलबा तांत्रिक असि ngasidi आइवरना पालकपदगी महाकी अरोइबा सिन हाबदु ओइखरे मसिदगी सिनजे होंखिदुना नुंगानबगी सिनदा मुग लागले मसिदा केटेकट सिटी सिदा मखोगी तांत्रिकना लैबा मफमसिदा लैरमदबदगी मियामसि हुपचनदुना येंगनरी मसिदा बिसकना तांत्रिकना तुमबा मफमसिदा चंगदुना मफमसिदा करी करी थोखिबनो हाइदुना कन्ना थिगल्ली हौजिक बिसकना सुम येंगकपदा तांत्रिकना तुमदुना लैरमबा मफमसिदा ई खरा चाइदो लैरमबसि थेंगनखरे मसिबु बिसकनासु मनम नमदुनासु येंगली मसिदगी सिनसे मो होंखिदुना बिसकसि आइवरगी मनाक्ता लागली सोमदा आइवरदी मागी नुपी फेद्रिस असिगा ओइनादुना लैरमली मसिदा बिसकना चंगसलक्तुना मफमदुदा करी करी थोखरिबनो हाइदुना हंकलगली आइवरना नोकेम हाइगेमनदुना नंगना हारिबदु करम मतांगिनो हाइजलगली बिसकना नंगना खंगसनदब तौगनो आइवर नंग मसिगी मतांगसिदा फजना खंगलिबनी हाइरगली आइवरना नंगना हारिबसि अखोगी तांत्रिक अदुगी मतांगिदुरा अइना ताबददि महाक सिटी सि थादोक्तुना चटखरे हाइना ताय हाइरगली बिसकना अइनदि माना लैरमबा मफमदुदा ई खरा चाइदो लैरमबा थेंगनै हाइरगली आइवरना अदुदि माना चलमदाय मिकुपतुदा बलिगुम्बा खरा तौरमबगी ओरमनी अइना मदुदा करी खंगदोइनो हाइदुना हंगजलगली बिसकना नखोइनीजिदि हौजिक फजना यान तादबा मी हाबदु ओइरे नंगी लानमिसिंग थादोक्तुना अखोगी तांत्रिक अदुबु थियहल्लो मंगोंदा करी थौदोक्सिंग थोखरे हाबदुसु थिगतनबा होनो कनागुम्बना माबु हाटपो ओरमलबसु मदुगी मतांगदा नंगना थिगतकदबनी मियोइसिंगदु फानबसु होनगदबनी नत्रबदि लाइसिंगना अखोदा सावखरगनी हाइरगली आइवरना लाइटिनगी मतांगदुदि नंगना हाइगदब नति अइना हाइगदबनी बिसा अइना अइगी पुकनिंगदा फावरपा खुदिमक लोइना हाइगनी अइना हारिसि यान तारबरा हाइदुना बिसकता हंकलगली बिसकना आइवरदा मुन्ना येंगसनलमलगा हौजिकति अइ लोइना यान तारे हाइरमलगा चटखरे बिसकी वाता असिदा आइवरसु मागे अरोनबा खुदिमकसि बिसकना खंखरबरा हाइदुना चिंगनना लेहौरी मसिदगी सिनसे होंखिदुना वेसेक्स लोमदा उंग लाखरे मसिदा निंथौ एल्फ्रेडना बियोन होय उबा होयदा लानगी मतांगदा बासन खरा तौदुन लैरी अइखोइसु हंतक तौगदरबा लानफम असिगिदमक कोनुंगसि थादोक्तुना अथुबदा चटनबा तौरगनी करिगुमा हंतकी लानफमसिदा ईश्वरना चानबीदुना अमदि नोइगी मतेंगदगी लानसे अइखोइना माइ पाकपा तारबदि अइ ngasi नखोइदा वासक्तुना हाइरिबसिनि अइना हरा हराउना अइगी पुपु एकबाना नखोइदा पीगनी हाइदुना वासक्लंबा ईस्ट एंग्लिया हारिबा मफमदु अइना नखोइदा सोइदना सिनगनी हाइरि बियोना नखोइगी अतै लैरिबा मियोइसिंगसिना नंगना हारिबा थबा अदु यारकदरा हाइदुना हंगली एल्फ्रेडना अइ मफमसिगी निंथौनी मफमसिदा चटनरिबसि अइ खतगी याथंगनी हाइखरे मसिदगी उबा होय बियोन होयसु लानगिदमक सेम सारुनबगिदमक थोकनखरे मसिदगी सिनसे होंखिदुना उबाना निंथौ एल्फ्रेडता लानगिदमक खुलाय अमा सादुना येंगलमने एल्फ्रेडना मसिदि करिनो हाइदुना हंगली उबाना मसि अइखोइसु फ्रांसता हाना उखिबा खुलायनि मसिना अइखोइगी लानमी कया अमा हातखरबनी लानफमददि याम कानाबा खुलायनि थौरी अदु कक्थतुना ट्राई तौ हाइदुना हाइखरे निंथौ एल्फ्रेडनासु थौरी असि कक्पदा उबाना हापिबा नुंगदुम मसि याम लापना लंखिरमे मसि उबदा एल्फ्रेडसु मथमोइदा हराउबमो फाउजरी तांजासिदा उबाना थांग सतोक्तुना एल्फ्रेडता अटैक तौसलमी मसिदा मफमसिदा लैरिबा एल्फ्रेडकी लानमीसिंगसिनदि मखोइगी निंथौ एल्फ्रेडता उबाना असेंगबमकी अटैक तौरबोइ निंगदुना अटैक तौगे तौरमी अदुबु एल्फ्रेडना उबाबु थाजबनिना लानमीसिंगसि खामजनखरे उबाना एल्फ्रेडता मतम चुप्पदा नसादु चेक्सनना लैयु हारमी एल्फ्रेडसु उबागी मनाक्ता जंगसलक्तुना मखोइनी ट्रेनिंग की ओइबा अकनबा फाइट अमा तौखरे
ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯎꯕꯥꯅ ꯇꯝꯕꯤꯕꯗꯒꯤ ꯈꯨꯠꯂꯥꯏꯁꯤ ꯐꯖꯅ ꯍꯩꯔꯝꯃꯤ꯫ ꯎꯕꯥꯒꯤ ꯊꯥꯡ ꯑꯁꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯀꯟꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯤꯡꯖꯪ ꯑꯁꯤ ꯑꯃꯨꯛ ꯁꯠꯇꯣꯛꯇꯨꯅ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯊꯥꯡꯁꯤꯕꯨ ꯉꯥꯛꯂꯤ꯫ ꯎꯕꯥꯅ ꯑꯦꯜꯐ꯭ꯔꯦꯗꯇ "ꯅꯪ ꯑꯩꯅ ꯇꯝꯕꯤꯈꯤꯕꯁꯤꯡꯗꯨ ꯃꯥꯏ ꯄꯥꯛꯂꯦ" ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯉꯛꯅ ꯂꯩꯍꯧꯔꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯍꯔꯥꯎꯅ ꯂꯩꯍꯧꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯇꯝꯕꯤꯔꯛꯇꯦ꯫ ꯃꯍꯥꯛꯇꯤ ꯃꯄꯨꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯍꯟꯗꯨꯅ ꯒ꯭ꯌꯥꯟ ꯈꯛꯇ ꯇꯥꯛꯄꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯐꯝꯗꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯩꯇꯕ ꯌꯥꯗꯕꯅꯤꯅ ꯎꯕꯥꯒ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯁꯨ ꯈꯨꯠꯂꯥꯏ ꯈꯔꯗꯤ ꯇꯝꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯀꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯥꯏꯚꯔꯅ ꯇꯥꯟꯇ꯭ꯔꯤꯛ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯋꯥꯅꯔꯕ ꯃꯊꯋꯥꯏ ꯋꯥꯅꯔꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯇꯥꯡꯂꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯅꯁꯨ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯇꯨꯡꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯃꯤꯍꯥꯠ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯠꯀꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯁꯤꯇꯤꯁꯤꯗ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯃꯄꯥꯟ ꯀꯌꯥ ꯑꯃ ꯇꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯊꯤꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯇꯥꯛꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯧꯖꯤꯛꯁꯨ ꯀꯔꯤꯝꯇ ꯋꯥꯕꯤꯕ ꯇꯧꯒꯅꯨ, ꯃꯔꯝꯗꯤ ꯑꯩꯁꯨ ꯂꯥꯏꯁꯤꯡꯒꯤ ꯁꯥꯌꯣꯟ ꯑꯃꯅꯤ꯫ ꯃꯌꯥꯝꯁꯨ ꯍꯥꯟꯅꯒꯨꯝ ꯄꯨꯛꯅꯤꯡ ꯑꯗꯨ ꯆꯥꯎꯊꯣꯛꯅ ꯑꯗꯨꯃꯛ ꯍꯤꯡꯕꯤꯌꯨ, ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏꯒꯤ ꯏꯁꯣꯔ ꯑꯥꯏꯚꯔ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤꯝꯇ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯀꯦꯇꯦꯀꯠꯇ ꯍꯧꯖꯤꯛ ꯍꯥꯟꯅꯗꯒꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯪꯉꯒꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯁꯨ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯀꯗꯧꯔꯤꯕꯅꯤ" ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ प्रजा ꯃꯌꯥꯝꯁꯤꯅ ꯏꯁꯣꯔ ꯅꯤꯡꯊꯧ ꯑꯥꯏꯚꯔꯒꯤ ꯖꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯤ꯫ ꯕꯤꯁꯛꯇꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯃꯅꯥꯎꯄꯥ ꯑꯥꯏꯚꯔꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯤ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯊꯤꯅꯦ ꯈꯪꯕꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯤꯁꯣꯞ ꯍꯦꯛꯃꯟꯁꯤ ꯃꯃꯪꯗ ꯇꯝꯊꯤꯕ ꯑꯀꯤꯕ ꯃꯪ ꯑꯃ ꯃꯪꯕꯗꯒꯤ ꯃꯊꯟꯇ ꯃꯉꯥꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯃꯁꯥꯁꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯜꯁ꯭ꯋꯦꯠꯅ ꯍꯌꯦꯡ ꯂꯥꯟ ꯆꯠꯅꯕꯒꯤꯗꯃꯛ ꯐꯤꯔꯣꯜ ꯈꯔ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯑꯩꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯀꯝꯗꯧꯏ, ꯐꯖꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯦꯜꯁ꯭ꯋꯦꯠꯁꯤꯅ "ꯑꯩꯅ ꯈꯟꯕꯗꯨꯃꯛ ꯇꯥꯔꯦ" ꯍꯥꯏꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯒꯤ ꯑꯥꯔꯊꯗꯨ ꯑꯩ ꯈꯪꯗꯦ" ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯟꯐꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯒ ꯅꯨꯡꯁꯤꯅ ꯀꯤꯌꯦ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯇꯣꯔꯕꯤꯅ ꯎꯕꯥꯗ "ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯂꯥꯟ ꯑꯗꯨ ꯁꯣꯏꯗꯅ ꯆꯠꯂꯒꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯈꯨꯖꯤ ꯑꯁꯤ ꯁꯤꯖꯜꯂꯨ" ꯍꯥꯏꯈ꯭ꯔꯦ꯫ ꯎꯕꯥꯅꯗꯤ "ꯈꯨꯖꯤ ꯑꯁꯤ ꯁꯤꯗ꯭ꯔꯕꯁꯨ ꯌꯥꯅꯤ" ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯅ "ꯎꯕꯥ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯎ꯫ ꯅꯪ ꯈꯨꯖꯤ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯁꯤꯖꯜꯂꯨ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯂꯤꯛ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯁꯤꯌꯨ, ꯃꯔꯝꯗꯤ ꯙꯔꯃ ꯑꯅꯤꯁꯤꯒꯤ ꯏꯁꯣꯔꯁꯤꯡꯅ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ" ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯃꯥꯅ ꯁꯤꯔꯤꯕ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ "ꯑꯩꯅ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯁꯤꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯡꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯣꯏ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯔꯕꯤꯅ ꯈꯨꯖꯤ ꯑꯁꯤꯕꯨ ꯂꯧꯔꯨꯗꯨꯅ ꯎꯕꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯗꯨꯅ "ꯈꯨꯖꯤ ꯑꯁꯤ ꯑꯩꯒꯤ ꯈꯜꯂꯒ ꯅꯪ ꯁꯤꯗꯕ ꯌꯥꯔꯣꯏ, ꯑꯗꯨꯒ ꯅꯁꯥꯒꯤꯁꯨ ꯉꯥꯛꯊꯣꯛꯀꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯎꯕꯥꯕꯨ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯁꯣꯞ ꯍꯦꯛꯃꯟꯒ ꯂꯦꯒꯔꯊꯥꯒꯁꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯛꯃꯟꯅ ꯂꯦꯒꯔꯊꯥꯗ "ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯕ ꯌꯥꯔꯔꯣꯏ, ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯌꯥꯔꯔꯣꯏ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯂꯦꯒꯔꯊꯥꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯗꯨꯅ "ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯍꯦꯛꯃꯟꯅ "ꯑꯩꯒꯤ ꯃꯪꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯎꯔꯝꯃꯤ꯫ ꯑꯩꯅ ꯎꯈꯤꯕ ꯃꯪ ꯑꯗꯨ ꯐꯠꯇꯕ ꯐꯣꯟ ꯐꯪꯒꯗꯕ ꯃꯪꯅꯤ꯫ ꯃꯐꯝꯗꯨꯗ ꯄꯥꯞ ꯆꯦꯜꯂꯕ ꯃꯤ ꯀꯌꯥ ꯑꯃ ꯅꯣꯔꯣꯛꯀꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯖꯕ ꯑꯗꯨ ꯑꯩꯅ ꯎꯈꯤ꯫ ꯃꯪꯗꯨꯗ ꯏꯁꯥꯁꯨ ꯏ ꯅꯥꯏ ꯃꯔꯛꯇ ꯑꯣꯟꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯂꯩꯈꯤ." ꯂꯦꯒꯔꯊꯥꯅ "ꯅꯪ ꯍꯧꯖꯤꯛꯁꯨ ꯀꯤꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯛꯃꯟꯅ "ꯍꯣꯏ, ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯔꯤ" ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ "ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯪ ꯑꯃꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ "ꯃꯁꯤ ꯏꯆꯝ ꯆꯝꯕ ꯃꯪ ꯅꯠꯇꯦ꯫ ꯃꯪꯗꯨꯗ ꯏꯁꯣꯔꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯏꯁꯣꯔꯅ ꯁꯖꯤꯒꯤ ꯁꯥꯌꯣꯟ ꯑꯣꯟꯗꯨꯅ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯄꯥꯞꯀꯤ ꯂꯝꯕꯤ ꯑꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯣꯏ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯄꯥꯞꯀꯤ ꯂꯝꯕꯤꯁꯤ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯈꯣꯟꯖꯦꯜ ꯈꯔꯗꯤ ꯇꯥꯕ ꯐꯪꯒꯅꯤ, ꯃꯗꯨꯅ ꯄꯥꯄꯤꯁꯤꯡꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯑꯗꯨꯇꯅꯤ꯫ ꯂꯦꯒꯔꯊꯥꯅ "ꯅꯪꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯪ ꯑꯃꯒꯤꯗꯃꯛ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ." ꯍꯦꯛꯃꯟꯁꯨ ꯂꯦꯒꯔꯊꯥꯒꯤ ꯋꯥꯐꯝꯁꯤꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯃꯈꯥ ꯇꯥꯗꯨꯅ
ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯍꯦꯛꯃꯟ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤꯗꯤ ꯅꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯅꯪꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯁꯥꯒꯤꯗ ꯈꯟꯕ ꯃꯤꯅꯤ ꯅꯪꯗꯤ ꯄꯨꯛꯆꯦꯠ ꯌꯥꯝꯅ ꯄꯤꯛꯄ ꯃꯤꯅꯤ ꯍꯥꯏꯔꯝꯂꯒ ꯂꯩꯒꯊꯥꯁꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯍꯦꯛꯃꯟꯁꯨ ꯃꯈꯣꯜ ꯊꯣꯛꯄꯗꯤ ꯉꯝꯗꯅ ꯃꯊꯃꯣꯏꯁꯤ ꯁꯣꯛꯅ ꯀꯞꯄ ꯍꯧꯔꯦ ꯁꯣꯝꯗꯅ ꯎꯕꯥꯁꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯎꯕꯥꯗ ꯅꯪꯅ ꯇꯧꯈꯤꯕ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯊꯥꯖꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯕꯥꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯨ ꯍꯥꯏꯔꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯅꯪꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯊꯥꯖꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯕꯥꯅ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯁꯨ ꯁꯛꯁꯦꯁ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯨ ꯅꯪꯁꯨ ꯅꯪꯒꯤ ꯅꯁꯥꯗ ꯌꯥꯎꯔꯤꯕ ꯑꯀꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯛꯄ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯊꯥꯖꯕ ꯊꯝꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯁꯥꯅ ꯅꯁꯥꯕꯨꯁꯨ ꯊꯥꯖꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅ ꯎꯞꯄꯤꯕ ꯋꯦꯁꯦꯁꯀꯤ ꯅꯤꯡꯊꯧꯒꯤ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯂꯩꯃꯥꯏꯗ ꯀꯦꯟꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀ ꯃꯌꯥꯝꯕ ꯁꯦꯅꯥꯄꯇꯤ ꯑꯦꯊꯦꯜꯔꯦꯗꯀꯁꯤ ꯃꯈꯣꯏꯒꯤ ꯁꯚꯥ ꯃꯃꯥꯡ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤ ꯃꯁꯤꯗ ꯃꯃꯥ ꯖꯨꯗꯤꯠꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯏꯁꯣꯔꯅꯁꯨ ꯅꯈꯣꯏꯕꯨ ꯂꯥꯟꯐꯝꯗ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯂꯥꯟꯐꯝꯗꯨꯗ ꯅꯁꯥ ꯅꯁꯥꯁꯨ ꯆꯦꯛꯁꯤꯟꯅ ꯊꯦꯡꯅꯧ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯐꯝꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯁꯤꯔꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯀꯟꯕꯤꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯦꯜꯐ꯭ꯔꯦꯗꯅ ꯏꯃꯥꯒꯤ ꯕꯣꯔꯕꯨ ꯀꯣꯛꯊꯛꯇ ꯍꯥꯞꯀꯠꯇꯨꯅ ꯂꯥꯟ ꯑꯁꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯦꯁꯦꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗ ꯑꯁꯤ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯈ꯭ꯔꯦ ꯃꯄꯥꯟꯗꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯊꯣꯛꯂꯛꯄ ꯎꯕꯥ ꯍꯣꯏ ꯇꯣꯔꯕꯤ ꯍꯣꯏꯁꯨ ꯂꯥꯟꯐꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜꯁꯤꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯃꯁꯤꯗ ꯃꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯗꯀ ꯃꯥꯕꯨ ꯅꯤꯡꯊꯧꯗꯒꯤ ꯂꯧꯊꯣꯛꯅꯕ ꯁꯔꯧ ꯁꯤꯟꯅꯈꯤꯕ ꯅꯤꯄꯥ ꯑꯁꯤꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯑꯦꯜꯐ꯭ꯔꯦꯗꯅ ꯅꯪꯗꯤ ꯂꯥꯟꯐꯝꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯄ ꯑꯁꯤ ꯌꯥꯎꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯅꯤꯄꯥ ꯑꯁꯤꯅꯁꯨ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯆꯔꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯅꯪꯒꯤ ꯅꯔꯥꯟ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯅꯤꯄꯥ ꯑꯁꯤꯕꯨ ꯐꯥꯖꯤꯜꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯐꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯋꯦꯁꯦꯛꯁꯀꯤ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥ ꯖꯨꯗꯤꯠꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯥꯖꯤꯜꯍꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯥꯟꯃꯤꯁꯤꯡꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯂꯣꯝꯗ ꯁꯣꯔꯣꯖꯣ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯖꯨꯗꯤꯠꯁꯤ ꯉꯁꯥꯏ ꯐꯥꯍꯧꯔꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯅꯤꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯗꯨꯅ ꯐꯨꯕ ꯆꯩꯕ ꯇꯧꯕꯒꯤ ꯏꯅꯥꯏ ꯃꯌꯥꯝ ꯑꯃ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤ ꯖꯨꯗꯤꯠ ꯎꯕꯗ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯀꯞꯆꯗꯨꯅ ꯑꯗꯣꯝꯅꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕꯁꯤ ꯈꯪꯕꯤꯔꯝꯒꯅꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯖꯨꯗꯤꯠꯅ ꯑꯗꯣꯝ ꯇꯞꯊꯕꯤꯌꯨ ꯑꯗꯣꯝ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯁꯤꯟꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯤ ꯖꯨꯗꯤꯠꯅ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗꯨ ꯑꯗꯥꯏꯗ ꯂꯦꯞꯄꯤꯔꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯒꯤ ꯃꯤꯡꯕꯨ ꯄꯜꯂꯒ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯏꯔꯥꯟꯁꯤꯡꯕꯨ ꯍꯦꯛꯇ ꯀꯣꯛꯄꯤꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯒ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯃꯕꯨ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯑꯃ ꯑꯣꯟꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅꯁꯨ ꯅꯣꯏꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯅꯁꯥꯃꯛ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯗꯨꯗ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ ꯅꯤꯄꯥ ꯑꯁꯤꯅ ꯖꯨꯗꯤꯠꯇ ꯑꯩꯗꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯌꯥꯟ ꯇꯥꯕ ꯉꯝꯖꯗꯦ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯖꯗꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯖꯨꯗꯤꯠꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯎꯠꯀꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯅꯤꯄꯥ ꯑꯁꯤꯅ ꯃꯁꯥ ꯑꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯎꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯨꯗꯤꯠꯅ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯆꯩꯅꯥ ꯈꯔ ꯈꯥꯡꯒꯗꯕ ꯈꯛꯇꯅꯤ ꯃꯁꯤꯅ ꯅꯪꯒꯤ ꯅꯊꯃꯣꯏꯗꯨ ꯀꯌꯥꯝ ꯁꯦꯡꯉꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯉꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯄꯥ ꯑꯁꯤꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯄꯨꯟꯗꯨꯅ ꯊꯝꯃꯒ ꯖꯨꯗꯤꯠꯅ ꯈꯨꯠꯂꯥꯏ ꯃꯈꯟ ꯃꯈꯟ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯖꯨꯗꯤꯠꯅ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯃ ꯈꯟꯈ꯭ꯔꯦ ꯅꯤꯄꯥ ꯑꯁꯤꯅꯗꯤ ꯖꯨꯗꯤꯠꯄꯨ ꯀꯧꯖꯗꯨꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯖꯔꯤ ꯖꯨꯗꯤꯠꯅ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯒꯨꯟ ꯑꯁꯤ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯉꯥꯛꯄꯤꯕ ꯑꯃꯠꯇ ꯂꯩꯇꯕ ꯅꯨꯄꯤꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜ ꯍꯣꯏꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯃꯁꯤꯗ ꯅꯤꯡꯊꯧ ꯍꯦꯔꯜꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯎꯕꯥ ꯑꯁꯤ ꯂꯥꯛꯂꯤ ꯍꯦꯔꯜꯅꯁꯨ ꯎꯕꯥꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯂꯦꯡꯒꯣꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯎꯕꯥ ꯍꯣꯏ ꯍꯦꯔꯜ ꯍꯣꯏꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯦꯔꯜꯅ ꯎꯕꯥꯗ ꯅꯪꯅ ꯍꯟꯇꯛ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤ ꯀꯔꯣꯝꯗꯒꯤ ꯈꯜꯂꯛꯏꯕ ꯋꯥꯈꯟꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯕꯥꯅ ꯀꯦꯗꯒꯠꯇ ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯥꯏꯊꯤꯕꯗꯒꯤ ꯑꯩꯈꯣꯏ ꯂꯩꯐꯝ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯈꯣꯏꯕꯨ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯂꯨꯅ ꯆꯥꯟꯅ ꯊꯝꯕꯤꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ
ꯕꯕꯥꯅ ꯈꯟꯖꯔꯝꯕ ꯂꯝ ꯑꯗꯨꯁꯨ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯈꯣꯏꯗ ꯄꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯃꯇꯥꯡꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯗ ꯃꯔꯝ ꯆꯥꯗꯅ ꯄꯣꯠ ꯄꯪꯄꯤꯗ ꯄꯤꯊꯣꯛꯄꯁꯤ ꯇꯧꯅꯗꯦ꯫ ꯅꯪꯅ ꯉꯁꯤ ꯈꯜꯂꯤꯕꯁꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯂꯝ ꯑꯗꯨ ꯅꯈꯣꯏꯗ ꯄꯤꯒꯅꯤ ꯁꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯂꯝ ꯑꯗꯨ ꯅꯈꯣꯏꯗ ꯄꯤꯔꯣꯏ꯫ ꯃꯈꯣꯏꯗꯤ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯅꯤ꯫ ꯃꯥꯅ ꯅꯣꯏꯗ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯖꯟꯗꯨꯅ ꯅꯈꯣꯏꯕꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯈꯣꯏꯅ ꯂꯝ ꯑꯗꯨ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯅꯊꯋꯥꯏꯗꯨ ꯍꯥꯟꯅ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ꯫ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅꯁꯨ ꯅꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯑꯁꯤ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯕꯅꯤ꯫ ꯂꯝ ꯍꯥꯏꯕꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯦꯛꯇ ꯐꯪꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯝ ꯃꯆꯦꯠ ꯈꯔ ꯐꯪꯒꯦ ꯍꯥꯏꯔꯕꯁꯨ ꯏ ꯈꯔ ꯗꯥꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯅꯈꯣꯏꯁꯨ ꯑꯆꯧꯕ ꯂꯝ ꯑꯗꯨ ꯐꯪꯒꯦ ꯍꯥꯏꯔꯤꯕꯅꯤꯅ ꯅꯁꯥꯗ ꯌꯥꯎꯔꯤꯕ ꯏ ꯈꯨꯗꯤꯡꯃꯛ ꯗꯥꯟ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯎꯕꯥ, ꯅꯈꯣꯏ ꯄꯨꯟꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯎ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯃꯨꯊꯠꯁꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ? ꯑꯩꯈꯣꯏꯁꯤ ꯅꯪꯅ ꯑꯃꯨꯛ ꯑꯥꯏꯚꯔꯗ ꯄꯤꯊꯣꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯍꯦꯔꯜꯅ ꯑꯩꯅꯗꯤ ꯃꯗꯨꯃꯛꯇꯤ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯦꯗ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯥꯏꯚꯔꯅ ꯌꯣꯛꯇ ꯊꯝꯃꯝꯕ ꯅꯤꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯍꯥꯏꯕꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯦꯔꯥꯀꯠꯇ ꯑꯃꯨꯛ ꯍꯟꯗꯨꯅ ꯃꯐꯝꯗꯨꯒꯤ ꯅꯤꯡꯊꯧ ꯑꯥꯏꯚꯔꯕꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯃꯨꯊꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯅꯈꯣꯏꯅ ꯋꯦꯁꯦꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯂꯥꯟ ꯇꯧꯕꯒꯤ ꯃꯍꯨꯠ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯣꯏꯁꯟꯅꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯅꯪꯅ ꯂꯥꯟ ꯑꯁꯤ ꯇꯧꯕꯒꯤ ꯃꯍꯨꯠ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯣꯏꯁꯟꯅꯕ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯎꯕꯥꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯪꯉꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯙꯔꯃꯕꯨ ꯍꯣꯡꯇꯣꯛꯂꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯎꯕꯥꯗ ꯌꯦꯡꯉꯛꯇꯨꯅ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯗꯦ ꯎꯕꯥ꯫ ꯅꯪꯃꯛꯅꯕꯨ ꯃꯗꯨꯃꯛ ꯊꯕꯛ ꯑꯗꯨ ꯇꯧꯔꯕ, ꯑꯗꯨꯁꯨ ꯔꯦꯒꯅꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯩꯅ ꯔꯦꯒꯅꯔꯒꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯙꯔꯃ ꯑꯁꯤꯗ ꯌꯥꯎꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯔꯒꯦ? ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯉꯁꯤꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯕꯗꯤ ꯐꯖꯅ ꯈꯪꯅꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯁꯨ ꯎꯕꯥꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯆꯪꯉꯦ ꯍꯥꯏꯔꯛꯄꯁꯤꯗ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯅꯪꯅ ꯄꯥꯝꯃꯤꯕ ꯋꯥꯔꯤ ꯈꯨꯁꯥꯟꯅ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯅꯈꯣꯏꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯝ ꯌꯥꯝꯅ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯑꯩꯅ ꯅꯈꯣꯏꯗꯒꯤ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯖꯨꯗꯤꯠꯅ ꯃꯆꯥ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯊ꯭ꯔꯤꯇꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯍꯪꯂꯤ꯫ ꯅꯨꯄꯥꯁꯤꯅꯗꯤ ꯐꯅꯌꯥꯝ ꯆꯩꯅꯥ ꯐꯪꯂꯕꯁꯨ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯖꯨꯗꯤꯠꯅ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯅꯪꯉꯣꯟꯗ ꯍꯪꯂꯤꯕꯁꯤꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯁꯤꯜꯂꯤꯕ ꯅꯪꯒ ꯂꯣꯏꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥꯁꯤꯅꯁꯨ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯖꯨꯗꯤꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯌꯥ ꯑꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯠꯇꯣꯛꯂꯤ꯫ ꯅꯨꯄꯥꯁꯤꯁꯨ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯞꯆꯔꯤ꯫ ꯖꯨꯗꯤꯠꯅ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯍꯥꯏꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯗꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯅꯤꯄꯥꯁꯤꯒꯤ ꯃꯌꯥ ꯑꯁꯤ ꯁꯠꯇꯣꯛꯂꯕ ꯃꯇꯨꯡ ꯊꯥꯡ ꯁꯣꯔꯤ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯦꯔꯜ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯦꯒꯅꯔꯒ ꯃꯥꯔꯁꯤꯌꯥꯒꯤ ꯃꯍꯥꯔꯥꯅꯤ ꯀꯨꯏꯟꯇ꯭ꯔꯤꯠꯀꯒꯤ ꯃꯆꯥꯅꯦ ꯍꯥꯏꯔꯤꯕ ꯃꯦꯒꯅꯁ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯦꯔꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯃꯦꯒꯅꯁꯄꯨ ꯐꯥꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯒ ꯍꯦꯔꯜꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯦꯔꯜꯅ ꯃꯦꯒꯅꯁꯇ ꯅꯪ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯄꯥꯎꯃꯤ ꯑꯃꯔ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯦꯒꯅꯁꯅ ꯅꯠꯇꯦ, ꯑꯩ ꯄꯥꯎꯃꯤ ꯅꯨꯃꯤ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯃꯦꯒꯅꯁꯅ ꯑꯩꯁꯨ ꯔꯦꯒꯅꯔ ꯂꯣꯗꯕ꯭ꯔꯨꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯗ ꯍꯦꯔꯜꯅ ꯅꯣꯛꯁꯟꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯦꯒꯅꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯔꯛ ꯑꯁꯤꯗ ꯆꯥꯎꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯅꯪꯁꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯕꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯃꯦꯒꯅꯁꯅꯁꯨ ꯃꯗꯨꯃꯛ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯊꯥꯔꯛꯄꯒꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯔꯛꯂꯤ꯫ ꯃꯦꯒꯅꯁꯅ ꯅꯠꯇꯦ, ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯤꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯁꯨ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯁꯦꯡꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯨ ꯅꯠꯇꯦ, ꯅꯈꯣꯏꯒꯨꯝꯕ ꯃꯤꯅꯤ, ꯅꯈꯣꯏꯒꯤ ꯙꯔꯃꯁꯤꯒꯤ ꯃꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯃꯥꯅ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯃꯥꯏꯊꯤꯕ ꯑꯗꯨ ꯑꯩꯅ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫
ꯃꯦꯒꯅꯁꯀꯤ ꯋꯥꯐꯝꯁꯤꯗ ꯍꯦꯔꯜꯁꯨ ꯊꯥꯖꯕ ꯐꯥꯎꯔꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤꯁꯨ ꯂꯥꯟꯃꯤꯁꯤꯡ ꯂꯥꯟꯁꯤꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯦꯒꯅꯁꯅꯁꯨ ꯎꯕꯥ ꯍꯣꯏꯒꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯍꯦꯔꯜꯅ ꯅꯪꯒꯤ ꯃꯤꯡꯗꯨ ꯃꯦꯒꯅꯁ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯈꯔ ꯀꯥꯟꯅꯔꯛꯀꯗꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯦꯒꯅꯁꯄꯨ ꯍꯦꯔꯜꯒꯤ ꯇꯤꯝꯗ ꯌꯥꯎꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯦꯔꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯎꯕꯥꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯥꯗꯨꯅ ꯍꯦꯔꯜꯁꯤ ꯂꯥꯛꯂꯦ꯫ ꯍꯦꯔꯜꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤ, ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯂꯤꯕꯁꯤ ꯐꯅꯌꯥꯝꯗꯤ ꯀꯨꯏꯔꯦ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯃꯈꯣꯏ ꯂꯥꯛꯂꯔꯣꯏ, ꯃꯈꯣꯏ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯄꯥꯝꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯂꯥꯟꯐꯝꯗ ꯍꯥꯟꯅꯅ ꯊꯨꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯠꯇꯨꯅ ꯃꯈꯣꯏꯒ ꯁꯣꯏꯗꯅ ꯂꯥꯟꯊꯦꯡꯅꯔꯒꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨ, ꯃꯔꯝꯗꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯎꯕꯥꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯝꯃꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯔꯜ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯂꯥꯟꯐꯝꯁꯤ ꯇꯥꯅ ꯀꯟꯅ ꯆꯦꯟꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯎꯕꯥ ꯍꯣꯏꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤ ꯎꯕꯗ ꯍꯦꯔꯜꯁꯨ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯕꯤꯌꯣꯟꯒ ꯂꯦꯒꯔꯊꯥꯒꯁꯨ ꯅꯍꯥꯟꯈꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒ ꯊꯦꯡꯅꯔꯕꯁꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯃꯌꯥꯏ ꯑꯁꯤꯗ ꯕꯤꯁꯣꯞ ꯍꯦꯛꯃꯟꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯁꯖꯤ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯁꯨ ꯍꯥꯟꯅ ꯃꯩ ꯊꯥꯈꯤꯕꯒꯤ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗ ꯍꯦꯔꯜꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯅ ꯂꯩꯕꯥꯛꯁꯤꯗ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯅꯁꯨ ꯎꯕꯥ ꯍꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯈꯔ ꯇꯧꯔꯦ ꯈꯪꯕꯗꯤ ꯈꯜꯂꯒ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤ꯫ ꯍꯦꯔꯜꯅ ꯌꯥꯝ ꯁꯥꯎꯅ ꯃꯁꯥ ꯃꯊꯟꯇ ꯂꯩꯕꯥꯛꯁꯤ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯗꯨꯅ ꯂꯩꯔꯤꯉꯩ ꯎꯕꯥꯅ ꯃꯩꯕꯨꯟ ꯈꯔ ꯂꯪꯖꯜꯂꯛꯄꯗꯒꯤ ꯍꯦꯔꯜ ꯍꯣꯏꯅ ꯂꯩꯔꯤꯕ ꯇꯨꯡꯂꯣꯝꯗ ꯃꯩꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯟꯗꯨꯅ ꯆꯥꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤ ꯎꯕꯥꯒꯤ ꯄ꯭ꯂꯥꯟꯅꯤ꯫ ꯍꯦꯔꯜ ꯍꯣꯏꯕꯨ ꯂꯥꯟꯐꯝꯁꯤꯗ ꯌꯧꯔꯛꯄ ꯊꯦꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯉꯥꯏꯍꯟꯗꯨꯅ ꯊꯝꯂꯒ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯌꯧꯔꯛꯇꯨꯅ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯇꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯦꯔꯜꯁꯨ ꯎꯕꯥꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯦꯔꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯥꯟꯐꯝꯂꯣꯝꯗ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯟꯅꯔꯛꯂꯤ꯫ ꯎꯕꯥ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯋꯦꯁꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯥꯟꯐꯝꯂꯣꯝꯗ ꯆꯦꯟꯁꯟꯗꯨꯅ ꯍꯦꯔꯜ ꯍꯣꯏꯒ ꯐꯖꯔꯕ ꯐꯥꯏꯠ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯂꯥꯟꯁꯤꯗ ꯉꯁꯥꯏ ꯎꯕꯥꯅ ꯁꯥꯈꯤꯕ ꯐ꯭ꯔꯥꯟꯁꯀꯤ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯩꯕꯨꯟ ꯀꯌా ꯑꯃ ꯂꯪꯁꯜꯂꯛꯇꯨꯅ ꯍꯦꯔꯜꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯂꯤ꯫ ꯍꯧꯖꯤꯛ ꯂꯥꯟꯐꯝꯁꯤꯗ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯅꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯟꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯦꯒꯅꯁꯁꯨ ꯏꯪꯂꯦꯟꯗ ꯆꯥꯎꯖꯔꯛꯑꯕꯁꯨ ꯍꯦꯔꯜ ꯍꯣꯏꯒꯤ ꯃꯥꯏꯀꯩꯗ ꯂꯩꯗꯨꯅ ꯋꯦꯁꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯁꯣꯝꯗꯅ ꯎꯕꯥ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯑꯋꯥꯡꯂꯝꯒꯤ ꯃꯤ ꯚꯥꯏꯀꯤꯡ ꯑꯣꯏꯖꯔꯕꯁꯨ ꯋꯦꯁꯦꯁꯀꯤ ꯂꯥꯟꯃꯤꯒ ꯄꯨꯟꯁꯟꯗꯨꯅ ꯍꯦꯔꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯀꯟꯅ ꯐꯥꯏꯠ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯍꯦꯔꯜꯒꯤ ꯁꯥꯊꯤꯕ ꯃꯤ ꯑꯃꯒ ꯐꯥꯏꯠ ꯇꯧꯕꯗꯒꯤ ꯃꯍꯥꯛꯁꯤ ꯃꯥꯏꯊꯤꯗꯨꯅ ꯁꯤꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯗꯅ ꯆꯦꯟꯁꯜꯂꯛꯇꯨꯅ ꯅꯤꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯕꯤꯁꯣꯞ ꯍꯦꯛꯃꯟꯁꯨ ꯐꯥꯏꯠ ꯑꯁꯤ ꯃꯊꯧꯅꯥ ꯂꯩꯅ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯂꯦꯒꯔꯊꯥꯅ ꯂꯥꯞꯅ ꯐꯥꯏꯠ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤ ꯎꯔꯤ꯫ ꯃꯍꯥꯛꯅ ꯂꯦꯒꯔꯊꯥꯕꯨ ꯎꯖꯕꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯦꯟꯖꯩ ꯀꯌా ꯑꯃ ꯄꯥꯏꯁꯜꯂꯛꯇꯨꯅ ꯍꯦꯛꯃꯟꯒꯤ ꯃꯊꯕꯥꯛꯇ ꯄꯥꯟꯈ꯭ꯔꯦ꯫ ꯍꯦꯛꯃꯟꯁꯨ ꯂꯦꯒꯔꯊꯥꯗ ꯌꯦꯡꯗꯨꯅ ꯂꯦꯒꯔꯊꯥꯕꯨ ꯀꯧꯖꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯁꯨ ꯍꯦꯛꯃꯟꯅ ꯁꯣꯛꯇꯨꯅ ꯂꯩꯕꯁꯤ ꯎꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯍꯦꯛꯃꯟꯒꯤ ꯃꯇꯨꯡꯗꯒꯤ ꯍꯦꯔꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯥꯡꯅ ꯂꯦꯡꯁꯜꯂꯛꯄꯗꯒꯤ ꯍꯦꯔꯜꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯃꯐꯝꯁꯤꯃꯛꯇꯗ ꯑꯣꯏꯈ꯭ꯔꯦ꯫ ꯂꯦꯒꯔꯊꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯍꯦꯛꯃꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯌꯣꯟꯁꯨ ꯍꯦꯔꯜꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯅꯨꯄꯤ ꯑꯃꯒ ꯂꯥꯟꯐꯝꯁꯤꯃꯛꯇꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯌꯦꯡ ꯁꯨꯝ ꯇꯥꯁꯜꯂꯛꯄꯗꯒꯤ ꯍꯤꯡꯍꯧꯔꯤꯕ ꯈꯔ ꯑꯁꯤ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯎꯕꯥ ꯍꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦ꯫ ꯇꯣꯔꯕꯤ ꯍꯣꯏꯁꯨ ꯆꯦꯟꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨꯗꯤ ꯇꯥꯟꯅꯗꯨꯅꯗꯤ ꯍꯥꯠꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯟꯐꯝꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯤꯌꯣꯟꯒꯤ ꯃꯃꯥ ꯂꯦꯒꯔꯊꯥꯁꯤꯗꯤ ꯎꯕ ꯐꯪꯗꯕꯗꯒꯤ ꯕꯤꯌꯣꯟꯒ ꯎꯕꯥꯒꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯂꯥꯟꯐꯝꯁꯤꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯃꯥ ꯂꯦꯒꯔꯊꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯌꯥꯎꯕꯗꯤ ꯎꯗ꯭ꯔꯦ꯫ ꯂꯦꯒꯔꯊꯥꯁꯨ ꯉꯁꯤꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯂꯥꯟ ꯍꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯏꯅ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯃꯌꯥꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯕꯥꯁꯟ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯌꯥꯝꯁꯤꯗ ꯍꯦꯛꯃꯟꯅ ꯂꯥꯟꯐꯝꯗꯨꯗ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯔꯝꯗꯨꯅ ꯃꯊꯋꯥꯏ ꯊꯥꯗꯣꯛꯈꯤꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯐꯣꯡꯗꯣꯛꯂꯤ꯫ ꯉꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯑꯋꯥꯡꯂꯝꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯕꯤꯌꯣꯟ ꯍꯣꯏ ꯎꯕꯥ ꯍꯣꯏ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯊꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ
ꯋꯦꯁꯦꯛꯁꯇ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯀꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯤꯇꯝ ꯑꯃꯁꯨ ꯌꯨꯡꯈꯠꯂꯤ꯫ ꯃꯅꯨꯡꯂꯣꯝꯗꯅ ꯑꯥꯏꯚꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁ ꯑꯁꯤꯒ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯥꯏꯚꯔꯅ ꯐ꯭ꯔꯦꯗꯤꯁꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥ ꯅꯠꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯩꯒꯤ ꯕꯕꯥꯅꯁꯨ ꯑꯩꯕꯨ ꯁꯤꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯨꯟꯇꯣꯛꯂꯝꯕꯅꯤ, ꯃꯔꯝꯗꯤ ꯑꯩ ꯁꯣꯏꯅꯥꯏꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯟꯕꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯁꯣꯏꯅꯥꯏꯕ ꯑꯁꯤꯗ ꯅꯣꯛꯅꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯣꯏꯅ ꯂꯩꯈꯤ꯫ ꯑꯩꯅ ꯄꯥꯝꯖꯈꯤꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯐꯪꯈꯤꯕꯗꯤ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯇꯥꯊꯤꯕꯤꯕ, ꯅꯣꯛꯅꯕꯤꯕ ꯁꯤ ꯅꯠꯇꯅ ꯀꯔꯤꯝꯇ ꯐꯪꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯖꯔꯝꯕ ꯅꯨꯡꯁꯤꯕ ꯑꯗꯨꯁꯨ ꯇꯝꯊꯤꯕ ꯑꯁꯥꯎꯕ ꯑꯃꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯗꯕ ꯑꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯣꯡꯃ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝ ꯐꯕ ꯃꯤ ꯑꯣꯏꯅ ꯎꯈꯤ꯫ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯑꯩꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯒꯤ ꯃꯃꯤ ꯑꯗꯨ ꯇꯥꯕ ꯎꯏ꯫ ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯨꯟꯅ ꯄꯨꯜꯂꯔꯦ" ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯅ "ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯤꯁꯨ ꯌꯦꯡꯉꯨ ꯑꯥꯏꯚꯔ, ꯑꯩ ꯑꯍꯥꯟꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯩ ꯉꯁꯤꯁꯨ ꯏꯊꯟꯇ ꯉꯛꯆꯕ ꯑꯃ ꯐꯥꯎꯖꯔꯤ꯫ ꯉꯁꯤꯗꯤ ꯃꯇꯝꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯛꯇ ꯏꯁꯣꯔꯒꯨꯝꯂꯕ ꯅꯪꯒꯤ ꯑꯉꯥꯡ ꯑꯃ ꯐꯪꯖꯒꯗꯣꯔꯦ." ꯑꯥꯏꯚꯔꯅ ꯑꯃꯨꯛ "ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯟꯗꯨꯅ ꯂꯩꯕ ꯋꯥꯈꯜ ꯑꯃ ꯂꯩ꯫ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯏꯁꯣꯔꯁꯤꯡꯁꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯉꯤ, ꯌꯥꯝ ꯆꯥꯎꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯁꯣꯔ ꯑꯃꯅꯤꯅ ꯑꯆꯧꯕ ꯊꯕꯛ ꯈꯔ ꯇꯧꯅꯤꯡꯉꯤ" ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯅ "ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯗꯤ ꯍꯌꯦꯡ ꯃꯇꯝꯅ ꯑꯗꯨꯃꯛ ꯄꯨꯖꯔꯛꯀꯗꯕꯅꯤ꯫ ꯃꯇꯝꯗꯨ ꯌꯧꯔꯀꯥꯟꯗ ꯅꯁꯥꯅꯁꯨ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ" ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯃꯥ ꯖꯨꯗꯤꯠꯅ ꯑꯦꯜꯐ꯭ꯔꯦꯗꯇ "ꯅꯪꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯦ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯩꯅ ꯐꯥꯗꯨꯅ ꯄꯥꯡ ꯇꯤꯡꯗꯨꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯖꯨꯗꯤꯠꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯗꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯃꯤꯠ ꯆꯞ ꯌꯨꯡꯗꯨꯅ ꯃꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯗꯇ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯗꯅꯁꯨ ꯑꯦꯜꯐ꯭ꯔꯦꯗꯇ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯋꯦꯁꯦꯛꯁꯂꯣꯝꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯊꯧꯗꯣꯔꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯔꯜꯅ ꯃꯦꯒꯅꯁꯇ "ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯂꯕꯅꯤ, ꯃꯈꯥ ꯇꯥꯕ ꯀꯔꯤꯃꯨꯛ ꯇꯧꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯦꯒꯅꯁꯅ "ꯃꯊꯪ ꯂꯥꯟꯊꯦꯡꯅꯕꯗꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯃꯁꯤ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯂꯥꯏꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ? ꯈꯨꯗꯤꯡꯃꯛ ꯑꯣꯏꯗ ꯄꯥꯗꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ, ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯏꯁꯣꯔꯁꯤꯡ ꯑꯗꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯨꯠꯈꯤꯒꯅꯤ" ꯍꯥꯏꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫